Prime Minister Narendra Modi laki patang tareta Imphal latur mikal campaign chatagdoi. Amasung BJP lenga si drug lalon babu phone na sawat pa lenga oire haina taksore haina Congress ke spokesperson Madison haikre. Kurumjre STB Manipuri Pauming Tabir Singh Taramak Subulona Pauk Sandona Pijre. Taratarelak Suba Lok Sabha Mikal Gamari Lene na tha sitang tareta Bharat ki Prime Minister Narendra Modi Imphal lakadori mana Imphal la lakluba matung hata kangji bungda myangmi mifama buda saru yagini hari maki kongsor sida kana loina rakadagi haiba hujang makidi sabsan kamangamdri hari amamda Prime Minister ki kongsor simai pangnana ba BJP party mai kidi sem sabha hore hari kongsor sida pamnu thok thoktana ba security ki section thorangso lokatba hokre. Amor Mikal ki matam naksilakbul loina political party sing amanama da songthok songsin tawduna masa gi apamba political party sing da yausinawi thabak kangkhana le Bishnupur Jilla Parishad ke upadhyaksh oramba thoksum nimayamade hana pradhan oramba yauna punami sohumrom Congress tagi toklaga BJP da yaukre makoi bharau ta nopu ki tormama BJP Bishnupur mandal na sinduna thinungai mayalakai community hall pangthokre Chief Minister and Biren yauna pangthokiba tormadu da PDA ki chairman T Robindro yauna BJP ki mui kya sawrakhi Chief Minister and Biren na Congress party da thajaba walakpa madi BJP bu miyamna thajaba helakpadagi ngasidi BJP party da mioi kya nomonomi sanglakpa helakli masina party si Manipur da mapangal kan hengalakli haikhi Lupa lakh kuntret longi drug ka corner masama ke quarter dagi haukiba sahi ki June kunda phakraba Sandal ADC ki chairman oramba Lokhosi Jobu belda thado hanbada senab sing mathakta serak pigadabani haina Congress ki spokesperson kaisa megasendra na paumi sing phongdokre ngasi Congress baba na paumi sing unabada megasendra makhata na phongdokhibada yamlaba drug ka corner na khulai kaya su yauna phakiba Lokhosi Jo maralgi matungina bel piba yadba case palibani maki case asibu pariba judge Yungkham Rotharna case asi warishin purna bahona bada tha wanglaba lenga ki thobu kaya na ayat papirak padagi bel pipam thoktrabasu bel pikre haina media da phongdo palikre Rotharna masana media da phongdo khuba aduda case asi charge sheet marilena police officer da kota thangatpa lakpa matamda Imphal West KSP oramba Hawizam Jogesh Chandra madi ambagi president oramba H Chandrajit na KSC charge sheet thagat handanaba lautunabada yauki haina phongdokhrabani megasana makhatana haikibada thong asina BJP lenga se drug lalonbu phongna sogatpa lenga oire haina thaksare Lokhosi Jobu belda thadoknabagi porampumba Chief Minister Bangloda sinkiba maramna wafam asing matang Chief Minister khangde haibi yaroi Chief Minister na drug ki mayokta akan mamiang sangli mara lebe sing madik saba serak piri haiduna mia mangda nganglabsu BJP ga naknaba miusina lalon badidi ayaba piri haiba wafam asina mayeksen takle maram asina mara lebe sing matakta KSM lokholaga madik saba serak piri gadabani haina makatana phongdoke सरकार की असगुंबा इंटेंशनली एडीसी की चेयरमैन ओइरंबा लुखोसी जौ से थादोक तब यादे मंगोंद चार्जशीट डिलीट तौरकान बेल पीब यानबगी मदुगी मनुंग प्रेशर पीरक मैम सिंह खबर जज मसामगना फोंदोरकपा माग मरी लेनदब पोता एसपी मसामगना चंद्रजीत का लोइनना NDPS की कोर्ट जज चार्जशीट डिले तौरकान बेल पीब यानबगी प्रोसेस तौरपसे सरकार की असिगुंबा मंत्रिमंडल अदगी चीफ मिनिस्टर की बंगलोदा ngangnaba tawnakiba madugi pressure piba mayam singto loina phongdorokpasina tae Manipur gi lainga asidaisida drug ki karbar chenare aduna khudakta lainga asigi maru oiba mi sing resign tawibam thoi loinana Lokhosi Jau bel da pigiba athuba matamda faraga CBI da amadi mathigi mari lenarba yamna thajaba yaba agency mada sinaraga investigation thonba darkar lai bel piba yadaba asigumba case ni magi mathakta paliba arm gi ekni adigi drug gi ekni non available ni why this government sigi karigi bel da thadok piribno इतिहास हाइबसे खोइने हेक्ट मुठत लगे इसिनबे याबा पोस्ट नते हाइना बीजेपी के इनर मनबो लोकसभा कंस्टिट्युएंसी के मिरेफ डॉक्टर आरके रंजन ना फोंदोक्रे वाफमसी बीजेपी उरिपोक मंडल सिंधुना रेम्स कॉलोनी मनात पांगथोकपा इलेक्शन कैंपेन के मरे लेना मान फोंदोकेबनी धर्मोदर पार्टी प्रेसिडेंट के भवानंदा पॉलिटिकल पार्टी तरागी कन्वेनर एम टोम्बी मदी
BJP gi lusing ka soraki M Tombina matam sangna Congress na lengak param law matamda Manipur gi mangwa thabak kaya pangtholongki Kavo Valley pithok lamba ILP muthat kiba boundary gi lam mangan ba afaspa thamjilakpana singba kanagi matam dano miyam na khangrabani laglu election na sida karamba miut na karga Manipur kangade khanba fai haiki BJP Vice President Jotin Bakhumna Narendra Modi government lakpadagi India da purakpa awan basing miyam na khangrabani maleng wisakot lomjel da yahon se harbadi Modi gi lengak makha satan mamathok tai haiki Miref RK Ranjana Parliament masing yamna kadaba party gi Miref sing nintina wangang mapangde haibasi apanga sing khaidana khangwa famne Manipur gi issue parliament nintina pugke harabadi lengak par kadaba party mathau tagni matamadur Manipur gi arubu issue kaya waref oina lobada mating oigni Manipur gi punwi saktam sagana bahona bada kanana akai bapi bagi haiba miyamna khangnarabani BJP gi lengak laklaga Manipur kangani haibasi miyamna thajaba horle haiki Sengna leibak sibu nungsiba prajagi yaipana bukhanba adugumba mioi sing oiram lagadi ngasi Manipur na thengnariba ningdon pomiba mipairiba nungai handriba sarang na haliba se masi thoklam gadra haiba wafum se radi nainabina ba sumbra haiba se khanjai framework of agreement gave haiba punamak ase masigi irang thoknaba tungda praja masengi marakta Haibung Tamanava, Asigum, Yumpam Toli was said, Masidi, Subnagi, Congress Party, Kaptane, Haibasai, Izini, BJP in a center the Pangada, Manipur the Pangada, Manipur Lampi to Aise, Pitok the Masi Hijan Vayava, Wara Natabra, if you have seen what I see Mutalagate, I know Gomete Ivayava, Portla, Haibasai, City, like Haidava, Aduga, politically sensitized or about Adumba, Bioi, generation I said, Masidi Logum Tokte, Wali City. Adugumba matamuda Manipur gi mihut siliba party amasung mire aduna bi haibase ekoi khaminawagi mathok tai Regionalism wakalol mafung phadne media da mod phongdo patobigno haina NAIDP gi Central Working Committee gi Chairman Narengmam Samarjin Haikre wafam sitera lokra from kai leiba salai office ta oina Municipal Council gi Chairperson amadi councillor sing INC thaduktuna NAIDP da yorpobo tarama okpi thornaman haikibani tarama okibadu da Tronglaubi Jila Parishad gi members yauki State President Dr. NG Bijoyna ngasi INC thaduktuna Chairperson amadi councillor kaya yorpa sina party si hena mapang kangkhalagani miyamna regionalism da thajaba thamnak le takpani haiki Narayam Samarjina Mikhal ge campaign chathaba madi media gi kananaina singha regionalism ge matang da mamuta daba wafam thamiganu hiramasi matang da hena kupna khangning ba leirabasu parties na wakolol saru yaminana ba sem saru lei Manipur ge saktam kansi mamang idi lejiramba hak fangansi haiba tarbadi mapangal leiba regional force ama saga pamathoktai haiki Mayagi pangang sum ngangarak pamatamda regionalism gi wakolol se thoidok entok ngayamna marik chumna basi thambangam da basi yamalai baktivani political analyzing amadi maru oina experts sing intellectual singna wa thambir kumatamda chap chaba regionalism ge maduge wan to kadu khangbi ragadi yarige di madu public ki akoi domain da chalaloi da bani last 69 years ki wari edo ngasi mak pusalak pe yaroi madu pusalak ke haidna tobigano maramdi politicians sing si khatanate modi base Prajamyam chu sat manana modmin labani maramdi molhali base ekoi ne khangnu modpanate ekoi ne chakkada lambel ase lekhom thokam bage ekoi lekhom matik chattabi ya da bidamta chalakpada khom de lekhom taibani Hauger Mars Kumathuida Onam Block Congress Committee Muthatle Haina Hana MLA Oramba Dr. I Bolbina Haikibadu Ma Masagi Fan Lebedagi Oigini Onam Block Congress Committee Muthat Kibalite Hainangasi Manipur Press Club Tapangto Pomi Sing Unabada Onam Block Congress Committee Vice President Wycombe David Nahaikre Mana Makatarduna Miri Kuntra Netuni Sabo Onam Block Congress Committee C MPCC President Gaikangam Namase Kangle Congress Mirab Kidamakta Karmo Ongda Honagani Haiki Committee President Onam Ibo Sobuna Congress Savakarana Onam Block Congress Committee Muthatpa Yaru Haiki Talkie Mayam Tokrasu, Dolatina Pambadagi, Onam Canada, Congress Ki Hanagi, Foundation Leba, Onam Canada, Mayang Tan, Pangoy, Hava Pamsimusu, I media that Tamdini.
Bishnupur district ki kendra taru ki manung da Bishnupur kendra na BJP na bot masing yamna fangduna sawna mai pa na khanakre Bishnupur ward number 4 da leba Bishnupur kendra election campaign committee ki convener and sanazawi yum da pangtopa mi pamaduna mang haikibada MP election asida BJP na mai pal labadi Bishnupur kendra sakhol hangani thabak phangdriba naha sing thabak phangna ba honagani haiki Industry yam lady ayamba koi kendra si leba se koi ki senthok lambi se improvement phangde wakan jarang na ba narun jingde board me ada koi ki kereni sabak pi ni haiba bol loi ko ba ada masi me am je andak la ka election sida BJP na phajana matik chana koi ki board phangna kar matung dadi koi masi phangna ba koi ki udesha je koi mandal leba koi campaign committee na koi manjing thana konagani haiba gi achi ma koi Mars ke tang kunithoida ulo awang lekaida khunai satnabi wangmada DJ party ama chatharamba du thugairuba mara paibi amade numit adu yawba mioi sing police na FIR panba amom da fataba thabak tobo sing adubuna kankatuna tamba thong yaningde misang mikai naiba police amade lenga kimi ngasi yaningde haina thododu matang sangkba JC ko convener and tilotamana ngasi ulo awang community hall da pangtho pawmusing unam phondokre mana makha tarduna misam mian da kihanba awaba tahan mi thabak makha tana tobi no haike समाज की मांग ना बा हौरे भी इसा इशू सिंह जी की जाति की जुम्बे नहीं करता बा इसा सिंह जी की छोड़ कर दबा मुकोई ना मुकोई की मोड़ी अंदर छोड़ कर दबा मुकोई ने चेपन अभुब तो उड़बा अदुग बा फजदर बा फिजत फिगाई शेल का मोना डांस तो बा कहीं न चिंग बा फजदर बा मिलती नुम दो मचान mama wana masada haidok na ba hawda phajara ba pham khara pangthok badagi tholaki bi iraj gi matang dagi akhoi ngasi gi phamase phamjabani tidum lambi yam nakla matam mapham oi bani na yoksang matam ga oi bani na mayam thumjira kana ma khoje thugai gi bani adu thugai gi basida muna toy ba thabok to phatte samaj gi mang na bani phatte haina thugai ruba dana FIR pale ta haiba adu gumba samaj gi mayok to tawrak ba civilization jibu khangdaba naina daba बखोना तोरेबा थबक तु लांजरबा मुहोइदना किनन FIR पानबा मसिगुम्बा थोंग असि सरकार की माइकै दगिसु मसि पुलिस की माइकै दगिसु मसिबो खोंग मसि तौबिदनबा अखोइना हाइजरी अनना येंगदबा मियेंगसे मसि अखोइगी पुलिस की माइकै दसु अखोइना मसि पेंदब लेजै मसिगी पोलसी अखोइगी होजिक ओइरिबा होजिकी पालिबा सरकार सिनाजु मसिगी वारोसिन पोरनबदा मसि अखोइना मतेंग पांगबियु हाइना मसि मसु अखोइ Lotamana makata na hakibada thodok thopo mafum ase yum oina leirodaba orabadi sekfal khariba se sidok laga tambiu kariguma makata na fatanu na thoklabadi ulo miyam da awaba orakani social media da thokriba thodo sing matang da thoromadu bu sagar poina wafam thamnak liba singbo yaning da phongdokhe inghola sida su masiguma thabak se makata na tawdaba natragana mokoina makata na tawdraga su bokora sigi masigi bayina ba thabak thorom kari matam sida pangthokta aduga makoina sidella aga yumoina leiroidaba woiba taraga di masana yana kano tawba yai wari sanaba yai aduga laka moi sekpanji thugai biu pura hangna blengona thambiyo ba natraga di asida kari no ma koina khangdaba lambi da khangdaba da tidim lambi da kari guma khana chaina ba khangde hanna sunaba khangya thoga langsal lammo ba hundu ammo ba aduga jiki hariba posi ulo khunsi de akhoi awaba ta doine ba mayam ma ko YouTube ta mayam ma thagat pirai madusu akoi nuwaje maramdi asomda atopa country singda swimming da natraga akoi gi kaino da gymnastics da moi sada bagi da circus to bi sing di moi dress to moi selina ba tam and condition gi matungina mona silba dress to akoi moi da cross to budi hariba post di mayam ya da ba samajik oi da poni Manipuri Mission Organic Values and Development for Northeast Region ki scheme makada Department of Agriculture ki miyang makada Imphal West District ki Farmers Producer Company sing puthokpa hadak segi Poritun hariba organic sahau makala se leinana balamdam segi company ma oriba laring ba makala kai da leiba Rima Foods ka Horticulture Department ka khuyak pinakre ngasi sanjay nungda leba Horticulture Department ki Director ke Kibgen ki office ka da khuyak pinakiba duda MOVC DNER Agriculture Department ki Nodal Officer S Radha Pyari Assistant Project Officer KS Nimai Chansu Suraki Department ki maikai da Director ke Kibgen na khuyak piki Rima Foods ki maikai da Proprietor Laisram Rima na khuyak piki Horticulture Department ki Director ke Kibgen na Imphal West District ki Farmer Producer Company sing na puthorapa organic ki sahau leinana ba songthorli ba Rima Foods po Department ki maikai de thato phongdoke masi puning thoganingai ni masina farmer sing na amuke hena honaning bagi ithilama soidana piragani haikhe sigumba organic chahau si green oina lawraga moina
अतोप प्रोसेस तौरगा होय मणिपुर की दमकतसु हाइरेबा मार्केट से लाकनी अदगा फार्मर की दमकतसु मसिना थोदोक हेनुना यामना हेना पुथोकनुपगी मदुगी तांजा अमा पीबसिदा ऐसु डायरेक्टर अमा ओइना ऐसु यामना होयगी एफपीसी सेमगलिबा केनोम यामसी ऐसु यामना मोय मथक्तसु हराव फोंगई रिमा फूड्स तसु I extend my best wish that in future she will produce more and more and then she will prosper. Rima Foods की proprietor El Rimana हंदक सही ओइना metric ton कुंगी organic की सहाव लेगे दोरी company असना farmer producer company Imphal West न पुथोले बा organic की सहाव लिसिंग नि कुंगा माथोई फावा लेई नबगे agreement असिद यावरे मणिपुर की सहाव मपालम दा यामन डिमांड लाई company असिदा मपालम गे company के आना organic की सहाव लेई नबगे order क्या लाए अदुबु लंदम असिदा पोथोक मांग कायना पोथोक पांग हमदबना order तोरप खुदि म पीब ngam de haike ina hojik Delhi da Bombay da adagi Kolkata da supply tourist dagi mathak sida hojik che ngarang nahan Delhi chatlu badagi double time da aingon da order ama lai adudagi ai ngasi aina tawjariba agreement se chahi ma da 20 tons andamaina kana tawbane aina udarte atukki matik yame Manipur da fau sengna da chahau gi sip che phajana maru se leitabani apalom da di order di lakpa di henjalak paina kamain tawraga fau se kamaina pothok sige na khana matam da agri ga horticulture ga tanaraga nasi agreement sa tawjagi bane Manipur lenga ki school sing mathang mai thaba ki sathar liba thong si jati bu tapna hatpani haina all Manipur elementary schools teachers association ta ro cherol man khanglali lising ni tarani pa November tang tareta tangal kaithen da leiba Barodan Maxwell Hindi school sakang nu sing na mai tharum ke se duma ki December tang tarani pal da Kwagaithal junior high school mai tharum ke ahom suboina sai si Mars konipan da Salungpham high school mai tharum ke thong sing asina Manipur jati bu chakhot pa maning halanna bagi dama aron ba khopu ma leire haibisu tawli ba thaba sin takle ma lebi sing ain goina serak pi na ba kan ba firef ama Manipur mia mamade lenga asina lemina ba matamoire haidi hauze makata ba pau ke am lakthang da teme brem tang lamane Eastern Motors की नौना हंगुक जरिबा digitize ओइरबा Maruti Suzuki Arena showroom दा मियांग की दमक तक थमजरिबा facilities खुदोंग साब सिंग सिबु अमदंग लेंसिन बिरक्तुना experience तवियु अमदी Eastern Motors ना पिजरिबा services सिंग असिगी खुदोंग साब अमुतंग लोबियु मयाम सुलेंसिन बिरउ Eastern Motors ना मयाम बुतराम न ओक्चरी ngaijari Mahindra Tractor Showroom India da Saba Annapurna Domestic Mini Rice Mill Amadi Grinder Akaknaba matam kharagi oina company na offer price ta miyam da phanganjari Ho sangbay matakpata electric prepaid ta supnata ki lupa ni makhai mai chai besan morok yangang marumarang hawai makhal sul takpa yarba grinder su phangbiragani Annapurna Domestic Rice Mill Mahindra Tractor Showroom Malom Bazaar Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Unique Education, the first CBSE and the ICSE coaching center at Imphal. Admission open for CBSE class 9, 10, 11 and 12 science. Date of starting 3rd April 2019, Sega Road, Konjeng, Hazari Laikai, opposite Sangai Express. And 18 April 2019 at Chingmairong, Maning Laikai, at Alpha and Omega School. Ima, pirol suraba natra? Suba khatana yaroi. Aduna pirol singda comfort tingli bani. Haujik makhum tangkhai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhani adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apik pa khongthang ajoba thabak. This is Brilliant School, a school with the serene beauty of the lush green garden, a school of dedicated management and faculty, and a school with a legacy of trailblazers. Registrations are often for Class 11 Science and Arts 2019. Get registered now. Brilliant School, Malung Tulihul Makha, Imphal West. Paradise Para Fruit. Paradise Para Fruit. Have a sip and feel the difference.
Post vacancy: home health care nurse 25 numbers, ambulance 6 numbers, male, baby caregiver or babysitters 15 numbers. Salary 5,500 rupees to 12,000 rupees and above. Date of interview on 7th April 2019, 10 a.m. Medillion Health Tech and Consultancy Services Private Limited, first floor, Axis Bank Building, Porompat, near Jennings Hospital. Break matungda taramuksari magana pauseng thasi tang kuntarukta ISTV News ki paumiga maring student union ki kangbu amaga masi block ki khumbi gyatigi masi gyat fawa madi masi gyatigi sangsat taba lambi semda quality control tawdun lambi semle haina tauk sandro karba matung ngarang maring student union amadi maring women's organization ki kangbuga mafamadu satuna hakthengna ni yangsilubada khumbi gyatigi masi fawa kilometer taruk nom sangba lambi ge side bam amadi drain kotpagi thabak chatharamdaba thengnorki masi gyatigi sangsat lambi taba kilometer taret lom sangba lambi ge concrete thangnaba nung khara tharamki masi gyatigi police station saba lambi black toppings tawba haromle maring student union ki president Cheryl Conscientious makuna phongdropagi matungina lambi si semda quality control tawna lambi sembiu semdriba drainage amide side bam athuma tamda sembiu magatana union lambi si film yangsin kigani miyam gi awaba kokna ba paikhala pathabak singna miyam na sumateng pangbiu works department gi mari lenaba engineer singna mapamasi satuna lambi semliba asik film yangsin biu karigumba lambi si quality control tawduna nintina semdrabade maring student union amadi maring women's organization na makal makha kagi khongjang sangsalagni haike Machi police station fawbagi black topping gi process idum hore moina thariba GSB then WBM layer 1 2 2 3 si krai fawba chumna thabra de koina tawtho yingdabni na dodi akoi u phangdre adubu concern department na engineer do thabiraga khulai do puraga quality du yawra yawdabra haibasi concern department athum tamdo yengsin bio haibasi organization gi on behalf tigi akoina appeal tawjari machi digi sangsat rock fawbu sida improvement akoina uba haibu except turen gi majari adu khra load khra thadwa adu galvat khra thambana tandi akoi makata na topudi u phangdri concern department su hairiba thabak ase quality yawna suan bc aduga contractor sing su honestly thabak si subiu akoi concern di lambi sibu quality leina phana subiraga masigi benefit to public myam da phangan bibai se masi khoi ge pamani adu makhata na su akoi cooperation pigni aduga tawsinaraga amuka to dadi sivena henba khongjang se changjala khoi even protest toba ki toba myam different forms of agitation si tat sabu yai Mayanbam nanau koba morang mayanbam lekai digi mirasina mahaki loina be firenbam ningol mayanbam ongbe baby Lakshmi alias isen kobi sahi kulumdronom sorbinupi mamang krahena morang police ta complaint tawkre complaint adu da mahaki loina be si mark se tang kunipan ge ayupong ni palum taw matam da imphal da satkini haina satkibadigi halakidabani hari napi se fit manga ncm wangi masa pipe kusu ngawe mana mayum dagi thoki matam da dark green color ge fane ama shatki pm inki hangamapal masuge T-shirt ama litki angang mo masugi leather handbag ama supai ki hari Impal West Commando na Hindu Hotel lagi haurga nagamapal parinda combing operation chatakre mioi songwa hena verification chataki masagi saktak se yawdo mioi kuntra taruk makhata ba verification gidamak tamari lena ba police station sinakre leselo promo pausing am kan pizri Prime Minister Narendra Modi lalu batang tereta Impal langsung mikhali campaign chatake dori BJP lenga si drug lolon babu fongna sogat pa lenga oire haiba taksuri haina Congress ke spokesperson magazine nai ke Bigo sipa widia STV ne pijaba Manipuri pau trans lojre minta be pon